Churachandpur gi DC amadi SP office mai thakibaga mari lenana Meeoi kun masak khangle FIR nipan loukhatle masida case anina CBI da sinakre haina Chief Minister na House da fongdokre ngasi wangkem AC gi MLA ke Megachandra na House da pukhalakhiba call attention gi paukhum piraduna wafamasi Chief Minister na fongdokhibani haukiba February 15 gi numidangda Churachandpur district ki DC amadi SP office ta kuki miyamna Head Constable Syamlal Paul suspend tawba yaningde haiduna kiba thaudokta DC amadi SP gi office mai thakiba India gi firal chingthaduna khongna net khibagi thaudokta chenaba singda kari action lore haina MLA na thamlaki Chief Minister N Birena makha taraduna thaudok aduda AR personnel ama police personnel taruk sokhi irang adu henjilakpadagi police na lakshinaba nongmai kapthorakpada micham nimfu humdoi soklaga Meeoi ani na lekhidabani thaudok adu kupna thizili amadi video clips su yengle miyam gi marakta AK47 rifle paiba mi su thengnaki maramaduna case ani adu CBI da sinakibani thaudok adu da land record amata mangkiba leite lengak na nona record singman mangdanaba digitization tawre hauzik fawwa chada marifu gi data leire awatpa athubada leiragani haiki Office mi kaba yararoi haibina singba mayam ama thoklakpa kasu kahandre hai aduki mathakta tumna namai thadokraba matungda India gi national flag si masi singdhare aduga singdhabadu photo thagale masi kari action laukhatpiri masi masu hangningi maitai kuki hanabigi haurakpham Paulian lan haukipni Govindas Paulian lan haukip Manipur khakti natana India gi yeknabani karamaina masigi kari action laukhat pire kanmang among DC gi banglo DC gi magi banglo sinisa aduga SP office kashu thoidokpa togde jiksu dum function tawri DC office ta kai attack togna khotna tawbani madaida police na DC office to control tongnaba kannaba honabada upai leitadna ahan bada lathi charge tawi warning pi adagi khoi mock bomb gumba kaptana tanthokna balangni maduda yaraktabadagi arms militant mai thabala iduda nongmai kapsalakpa yorokpa security sunga nongmai kapsan ba yorokpa dagi police taruk soe state police aduga AR ma aduga mission civilian nimfu gu humdoi bullet injury atai leye aduga puna yankhai ni soise leigidabana ani ni case ani ma di khoi CBI da transfer tokre maramdi madugi involvement of militant oiramba yabge khoi chingnaba ikhoida madugi footage kari khara leibadagi chugumba thabakse makhata na thoktana ba haidane khoi yam kan honari land record kumba ate aduguma sokhiba chak kiba kidoba thoidongna leite